Ahmedabad ki plane crash da leikhidaba singi manungda Meeoi Jani Tara Mathoi DNA matching gi matengna masak-maming Khangba Ngamkhre ngasi phaobada thawai yaodraba hakchang chama marifu mapan Imung-Manung da Sinakhre hairi hiram asegi matangda agency gi pau amana hai Ahmedabad ta kaikhiba Air India gi flight AI-171 da tongkhiba Meeoi shingi masak-maming khangdoknaba mari leinaba authority na Imung-Manung gi Meeoi sing yauna DNA matching gi thabak thauram sing paikhatlaga lakli ngasi ayuk phaobada plane kaiba aduda yaukhiba Meeoi Jani Tara Mathoi gi masak-maming Khangba Ngamkhre loinana thawai yaodraba hakchang chama marifu mapan Imung-Manung gi Meeoi singda Sinakhre Air India gi flight adu tongkhiba passenger ayamba plane kaiba aduna maram oiraga masak-maming khangba ngamdabagi phibam amada leiramkhe makhoi sing adugi masak-maming khangdoknaba mari leinaba authority na leikhidaba singi Imung-Manung gi matenga loinana DNA matching gi thabak asi chatharaga lakpani ngasi phaobada Imung-Manung da Sinakhre hakchang chama marifu mapan adudi Indian macha chama nimfu nithoi British citizen kuntha nithoi Portuguese taret amadi Canadian macha amani amaromda plane kaiba aduna maram oiraga ground da leikhidaba Meeoi kun mapan gi manungda Meeoi taret gi thawai yaodraba hakchang singsu Imung-Manung da Sinakhre haina pau asina makhatari Panba yabadi Air India flight AI-171 da crew member oina yaukhibi Manipuri lamlung them singson gi hakchang DNA matching tawbada phangba ngamkhibadagi ngasi Dimapurda purakre amaromda flight aduda crew member oikhibi Thaubaldagi Nganthoi Sharma Kongrai Latpam gi thawai yaodraba hakchang di ngasi phawba khangba ngamdana leiribani